Kangpokpida Kuki ama post kaduna mai semlingida maina chingbadagi aru phibam da leire haide Kuki singsan gi oil pump station gi roof wall ninkhairakpada yaukhre Kangpokpidagi Assam Rifle Lwthokpa yaroi haina Assam Rifle Commander da memorandum pisinkhre Kangpokpi district da 22nd suba Assam Rifle Lwthokpa yaroi haina masing yamlaba Kuki khongjang loisingna Assam Rifle gi Commander da memorandum ama pisinkhre haiba memorandum aduda authority na Assam Rifle Lwthokpa gi firep khudakta hantokpiyo thokliba kanglup anigi irang asina maram oiraga Assam Rifle na Imphal area da Kuki Puruki miyosing lawthorakpada achauba thodang lawki asigumba misang mikhai naidaba amadi lamdam masida santi hanjilaknaba honariba Assam Rifle bu afam adudagi lawthokpa yaroi haiba warol sing memorandum aduda palle Manipur ki miyosing ngarang Phibam da masagi yum inkol yingsinba lakhre haide Purubani gi marakta thokliba irang asina maram oiraga Phibam gi Kalinagar da leiba Marbeng khuldagi lajena khiba Manipur ki miyosing security gi Akanba section thorang loinana masa masagi yum inkol sing yingsinba ngara ayok pung nipan makharom tarakpa dwaida Phibam da lakhi haide paw sina makha taraduna hai Manipur ki miyosing asina chaurangna pung aniro mafam aduda leiduna masa masagi mayum makai sing adu yengchilba matung kasar mar khulenda amuk security gi Akanba section thorang loinana hanki haide yengsin khongcha aduda Phibam police personnel Phibam OC SC Botombi Phibam SDPO T Naubi Phibam senior SP M Pradip amadi CRPF personnel singju saruya ki haide North Eastern Council NEC Vision Plan 2047 da Chen State hapsilakpada Zenaba Singh Action Lwthoktanaba Kokomina taksinkhre North Eastern Council NEC Vision Plan 2047 gi draft document da leibak asigi mafam amata da leitaba Chen State hapsilakpada Zenaba miyosing gi mathakta sabchaba action lawkhatkadabani amadi numit mangani gi manungda committee semduna logi oiba action lawkhatkadabani karigumba lawkhataba tarabadi makhal makha kya gi khongjang changsilagani haina Coordinating Committee on Manipur Integrity Kokomi gi coordinator Thoksam Samredrona Paumi singa unamda phongdokre August kungaumdoidagi National Highway 37 Imphal Phibam lambi matam kaktana economic blockade lawthokre Manipur State Transport MST na lanjelaklaba miyosingda free the bus tongba yabagi ayaba pikre mathangda arambai tengol gilu singpurel korong ba khuman na sunu thamlagli madude the kendrojin na France tagi nongmai leina bohonaki aduso maitai masana tak thoklaga fahankhi tongjai maril dagi rifle sahum revolver tara asumna korong thamlakle